Nungaite yum changning di hai na gari dei kum mu yadre kap lai re e sor bunga sam thau jan bi pini da ge thwai bu phata bi Phần giá ra Kanbiba. Phần nó mà tấm chồng. Rồi rồi mà thay đổi. Cái lắm tôi cầm mau mà cần thôi thôi. Lambi thau hay bro không để đi đây xem đánh được đây làm được cái thèm rồi ta xôn được Lightning thau hả nó không mà kakak lại kakak thau dân làm tất cả bây giờ thì cô control mà cấp cần tao tao ấy đi đâu đó mà nào tao còn tao ấy đi Ai sai đâu ai Kanbiba mana? Ai lo jadi rasa jadi dia Kanbiba mana yang apa ni? Kau juga Kanbiba tahu. Ai lai kurang boy. Ai lai kurang boy. Selamat Soalnya pulang mau sini mengatakan ni, kau ni, ni jalan Itu masuk ke sana. Ai dah ada mana Kanbiba. Ada ni masalah nungai tahu di tahu ni Langsung dari kita langsung untuk kita. Mayam video si ujaba matamda sukimati nungaite mama sina macha anibu pikliba macha anibu konsinjeraga hiptuna leijabaneba magi mapuroibana BSF oiduna India sibu ngakpagidamakta Bihar da posting taba matamda adubu macha anibu kan mangamkidre mama se matau karamna hingadabano magi mama mapana oiramgadawa magi mama sina maruina khangamgadawa maichakse mayam khanjaba matamda sukimati thamoise puwa ngamde taibang panbadai khoi mioi haibase kwaidagi fattaba mioi bana fattragadi kwaidagi fattaba oy mayam taibang panbada leiriba mioi ba pomnamakna masa masagi aningba thajabagi matungina taibang sembirakpa mapu mahak khurame karigidamakta no hariba
Taibangpan sembirakpa mapu mahaki achumba nungsiba ꯑꯩꯈꯣꯏꯅ ꯏꯟꯖꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯐꯕ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯕꯨ ꯉꯁꯤ ꯇꯥꯏꯕꯪꯄꯥꯟꯕꯗ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯃꯤꯑꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯅꯠꯇꯦ ꯃꯌꯥꯝ ꯃꯃꯥꯁꯤꯡꯅ ꯃꯇꯧ ꯀꯔꯝꯅ ꯀꯥꯎꯕ ꯉꯝꯒꯗꯧꯕꯅꯣ ꯀꯥꯎꯕ ꯉꯝꯂꯔꯣꯏ ꯃꯃꯥꯁꯦ ꯑꯁꯨꯛ ꯐꯠꯇꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯄ ꯍꯥꯏꯔꯤꯕ 미오이싱 아도 아루다 제너리브싱 아도 니코이 타이방판비기 미오이싱기 마망다 니코이 롯키바 야이 타이방판비기 미오이싱나 니코이 카나노 하이나 ඛangkhidabsu 야이 아두부 셈비락pa mapu ahingba ishorgi mamangda nikhoi mamangdagi nikhoi chenba ngamoi mama adugi punsida oiramdoi je huji kaino khalamdoi se mar ꯑꯩꯈꯣꯏ ꯁꯨ ꯃꯃꯥ ꯃꯄꯥꯅꯤ ꯃꯆꯥ ꯑꯅꯤ ꯀꯣꯟꯁꯟꯖꯔꯒ ꯇꯨꯝꯖꯕ ꯄꯣꯊꯥꯖꯕ ꯑꯗꯨꯗ ꯕꯣꯝ ꯀꯥꯞꯁꯜꯂꯒ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯤꯕꯅꯦꯕ ꯀꯔꯤꯒꯨꯝꯕꯗ ꯏꯆꯟ ꯑꯁꯤꯅ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯑꯩꯈꯣꯏꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯇꯥꯏꯕꯪꯄꯥꯟꯕꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯀꯥꯏꯅꯒꯗꯧꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯁꯦꯠꯅꯈ꯭ꯔꯕ ꯇꯥꯔꯒꯁꯨ ꯇꯥꯏꯕꯪꯄꯥꯟꯕꯗ ꯑꯃꯨꯛ ꯄꯨꯜꯂꯒ ꯎꯅꯒꯅꯤ ꯑꯗꯣꯝꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥꯁꯤꯡ ꯑꯗꯣ ꯏꯁꯣꯔꯅ ꯏꯪꯊꯅ ꯂꯣꯝꯅꯥꯏꯗꯕ ꯃꯐꯝꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯏꯪꯊꯅ ꯊꯝꯕꯤ ꯂꯥꯡꯇꯛꯅꯒꯅꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯅꯣꯡꯃꯗꯤ ꯁꯦꯠꯅ ꯈꯥꯏꯅꯒꯗꯧꯕ ꯂꯩꯕꯅꯤ ꯑꯗꯨꯅ ꯅꯊꯧꯅꯥ ꯐꯧ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕ ꯏꯆꯥꯁꯤꯡ ꯑꯗꯣ ꯅꯍꯧꯅꯅ ꯑꯃꯨꯛ ꯄꯤꯅꯕꯤꯔꯛꯄ ꯑꯣꯏꯁꯅꯨ ꯑꯗꯣꯝꯒꯤ ꯃꯤꯠꯇ ꯑꯗꯣꯝꯒꯤ ꯒꯔꯚꯗ ꯑꯃꯨꯛ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯃꯁꯨꯡ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯏꯆꯥꯁꯤꯡ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕꯒꯤ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯁꯤ ꯑꯃꯁꯨꯡ ꯔꯥꯖꯅꯤꯇꯤ ꯇꯧꯕꯤꯔꯤꯕꯁꯤꯡ ꯊꯋꯥꯏꯗ ꯍꯤꯡꯕ ꯑꯃꯁꯨꯡ ꯁꯤꯕꯗ ꯔꯥꯖꯅꯤꯇꯤ ꯇꯧꯕꯤꯒꯅꯨ ꯊꯥꯒꯠꯆꯔꯤ Jesu Christa Kanbiba Mapu nungsiu jeknabagidamagta haizau laman khumganu yumlonababuna samakumna nungsiu haina haibiba ipa Jesu Christa gi maming lauraga manungdadi kaisal oiba charamnarba kaisal oiba lambui oiba singna hatpikhre ko Ishorna adugi matik chaba laman singbirakpa oisanu ꯑꯗꯨꯅꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯖꯔꯕꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯊꯃꯣꯏꯗꯀꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤ ꯑꯩꯁꯨ ꯃꯃꯥ ꯑꯃꯅꯤꯀꯣ ꯃꯃꯥ ꯑꯃꯅ ꯃꯥꯒꯤ ꯐꯤꯕꯝꯗꯣ ꯃꯥꯒꯤ ꯇꯧꯔꯝꯒꯗꯕ ꯃꯥꯒꯤ ꯐꯤꯕꯝꯗꯣ ꯌꯦꯡꯕ ꯊꯕꯛꯄꯣꯠꯇ ꯁꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯔꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯥꯅ ꯐꯪꯉꯝꯒꯗꯧꯔꯤꯕ ꯑꯋꯥꯕ ꯃꯩꯆꯥꯛꯇꯣ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯈꯜꯂꯒ ꯌꯦꯡꯕꯤꯌꯣꯕ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯒꯗꯤ ꯃꯥ ꯈꯜꯂꯁꯨ ꯋꯥꯈꯟꯗꯣ ꯅꯥꯀꯟꯕꯗ ꯃꯥ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯕꯨ ꯌꯨꯝꯗꯨꯒ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯣ ꯃꯥ ꯌꯨꯝꯗꯨꯒ ꯃꯈꯣꯡ ꯊꯥꯡꯖꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯥꯅ ꯐꯥꯎꯔꯝꯒꯗꯕ ꯑꯋꯥꯕꯗꯣ ꯑꯩ ꯈꯪꯉꯦꯕ ꯑꯩ ꯃꯃꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯊꯣꯛꯄꯤꯗꯅꯕꯒꯤ ꯃꯇꯨꯡ ꯃꯅꯥꯎ ꯊꯣꯛꯍꯟꯕꯤꯗꯅꯕꯒꯤ ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗꯁꯨ ꯑꯩꯈꯣꯏꯅ ꯊꯧꯅꯤꯖꯔꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨꯀꯣ ꯑꯇꯣꯞꯄ ꯃꯤꯗ ꯁꯤꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯆꯤꯟꯗ ꯏꯁꯣꯔꯒꯤ ꯃꯃꯤꯡ ꯁꯣꯜꯂꯒ ꯏꯁꯣꯔꯒꯤ ꯊꯕꯛ ꯇꯧꯗꯕ ꯃꯅꯨꯡꯗ ꯐꯠꯇꯕ ꯁꯩꯇꯥꯟꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯅꯈꯣꯏꯒꯤꯗꯃꯛꯇ ꯅꯈꯣꯏꯁꯦ ꯏꯁꯣꯔꯅ ꯐ꯭ꯔꯤ ꯊꯥꯗꯣꯛꯄꯅꯤ ꯅꯈꯣꯏꯁꯦ ꯊꯥꯗꯣꯛꯄꯅꯤ ꯅꯈꯣꯏ ꯀꯌꯥꯝ ꯌꯥꯝꯅ ꯐꯠꯇꯕ ꯇꯧꯕ ꯉꯝꯒꯦ ꯌꯦꯡꯒꯦ ꯍꯥꯏꯅ ꯃꯔꯝꯗꯤ ꯅꯈꯣꯏꯒꯤꯗꯃꯛꯇ ꯂꯃꯟ ꯈꯨꯃꯛꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏ ꯏꯁꯟꯗꯨꯅ ꯂꯩ ꯃꯃꯥꯁꯤꯅ ꯀꯞꯄꯤꯕ ꯃꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏꯔꯤꯕꯁꯤꯒꯤ ꯄꯥꯞ ꯅꯈꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯅꯈꯣꯏ ꯂꯦꯝꯅ ꯃꯥꯡꯉꯣꯏ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯃꯣꯏ ꯀꯥꯏꯍꯜꯂꯤꯕꯁꯦ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯅꯈꯣꯏꯅ ꯃꯤꯡ ꯆꯤꯟꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯅ ꯀꯧꯕ ꯑꯗꯨꯒ ꯅꯨꯡꯗ ꯇꯧꯔꯤꯕꯗꯣ ꯑꯗꯨꯒꯤ ꯂꯃꯟ ꯏꯁꯣꯔꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯡꯉꯛꯀꯅꯤ ꯁꯤꯡꯉꯛꯄꯁꯨ ꯑꯣꯏꯁꯅꯨ